गिमिंग पुयाम बिरजित सिंह आईगी फादर गिमिंग पुयाम चंद्र सिंह अदुगा आईगी इमा गिमिंगना पुयाम पिसक देवी आई थौबाल क्षेत्र लेकाई दगिनी आईगी इसागी ग्रेजुएशन 2007 दा लोइसिनजरे इंग्लिश दा लोइसिनजबनी अदुगा आई मपालमदा हाइदि थबक अतोपा जॉब मैम तौरमे अइना लमजिंगबसिदा जॉइन तौबदगिदी हाइदि इसाना लैबा डिपार्टमेंट से मयामदगी ख्वाइदगी हेन मकोक थोंदबा यादे हाइदना इसाना इवन नोंगाइजिंग बाबा अखोइगी आइगी लैरिबा सेविंग गोल गी सेविंग स्कीम से मसी यामना मरु ओइना खल्लगा आई मीटिंग याम चली अइना बेस्ट एम्प्लॉई ऑफ द ईयर अवार्ड से फंगबगी नॉमिनेशन पीरिसे अतै कसुनते हाइदि मागी मरम हाइतारगदी अइना थामदा अखोइगी मंथली की टारगेट पीरिसे मसिदगी हेन ओवर अचीव तौ लेबा हाइतारे आइगी लैरिबा एजेंट सिंग सिगिसदा मखोइदा मोटिवेशन पीबा अदुगा मखोइदा वीकली की मीटिंग तौरगा मखोइदा बोनस कुंबा अदुगा एनी अदर अचीवमेंट्स कंपनीज दा संगगा करी करी कानबा लैरी करी करी ओरकपे याय नखोइ ग्रोथ ना करिनो हाबसी याम निंथीजना मखोइदा कंट्रीब्यूट तौबिबा आइगी लैजरिबा गोल बैंक से नतबा अतोपा जेवल आई सागी गोल बैंक से जेवलरी की मखादा लेबनी तौइगुमसुम हाइबा जेवलरी की कस्टमर से हाइदि पाक पाक सिद लाकपा से लागा लैगिबा नत्रगा मोइगी मंथली की टारगेट अमसु लैजबनीना हाइबा मैमसिदा आइगी कस्टमर सिंगसिदा पाउसे पीरा मखोइदा सनाजी लैहनबा माइन तौबा मैमसु आइना मतेंग अदुम पांगी अदुगा आई लमजिंगबदा होजिकसु लैरी तुंगदसु यामना चावना लमजिंगबसिदा लैबदा ग्रोथ फंगकनी हाबसि खंगबदगी आई लमजिंगबदा परमानेंटली थबक तौनिंगे हाइतारे आइगी मिंग थौदाम जेम सिंह आई सिंगजमई मखा सोगम लेकाइदगिने अदुगा आइगी फैमिली हाइतारगदी आई इसिनाव मरीने नुपानी नुपीने आइन ख्वाइदगी अहन्ने अदुगा आई इसामकी केनो हाइकारती क्वालिफिकेशन हाइदि आई एम परसुइंग MCA right now. हाँ चंगपदी आई मार्केटिंग एग्जीक्यूटिव इन चंगपने अदुकी मतुंग आई 3 months लेकांदा आई इको टॉयलेट की प्रोजेक्ट सिदा आई इंस्पेक्टर होइना कम सेल्स मैनेजर होइना आई अदुमु प्रमोशन अमु फंगे हंतक अमु कुइद्री अप्रैल की डेट 2 दा आई कंस्ट्रक्शन सुपरवाइजर होइना आई अमु प्रमोशन पीबी मने सही अमा खरा हेना थबक तौरपसिदा आई एटलीस्ट आई 4 times प्रमोशन दी फंगे आई लमजिंगबदा असिगी नॉमिनेट तौरपसे मसिमंगनसु ओइरंबा यायना खल्ले आई वाखलोनददी इंगोन पिरको टास्क समजे वंस आइना अदुगी टास्क हेक लोइद्रिबो आइदी अदुदो फुलफिल हेक तौदिबो आइदी अदुम लोइसनद्रिबोते आई इथौदो लोइद्रिबोते अदुम टास्क लोइसनबो होनबजे सिनो ख्वाइदगी स्ट्रॉंग पॉइंट हाइतारे पुंग 8 तगी अदुम स्टार्टिंग आई अदुम केनो तौबो यावे एस कंस्ट्रक्शन सुपरवाइजर होइना आइदी होल आइगी फील्ड साइड से हुजिती कंस्ट्रक्शन जे कोई यामे कोई लमजिंगबे हुजि को अखोय हाउसिंग की कंस्ट्रक्शन तौरिबो जगह सिंग से सुचामपुर यांगंगपोकपी लमजाव वांगू एवरीथिंग लाइव हिल केनो मैम जे प्लेस मैम जे आइदी यौदब यादे अदो आइगी याम साथीबम आइदी 1 day द क्लब यौवे आइदी थेंगबो ngनम लेते हलकपदा अदुम पुंग 9 ताबा यावी 10 ताबा यावी 11 ताबा यावी अदुगी हाइरो दादी हंदकी बेस्ट एम्प्लॉयमेंट अवार्ड से सेंगना हाइजरगदी आइना तागनी की वखलोन दिले अहमक्तदा इसामकी मिंगना गलसन सगोलसेम लाइफमना गरी वाले कायदगी आइगिने चिनाव अनि
ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯖꯔꯒꯗꯤ ꯑꯩ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯃꯅꯤ ꯑꯩ ꯕꯕꯥꯅ ꯎꯁꯤꯖꯔꯤ ꯑꯩ ꯆꯤꯟꯖꯥꯛ.com ꯍꯥꯏꯕ ꯌꯨꯅꯤꯠ ꯑꯁꯤ ꯍꯦꯛ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗꯒꯤ ꯌꯥꯎꯖꯔꯛꯏ ꯑꯣꯄꯅꯤꯡ ꯁ꯭ꯇꯥꯐ ꯑꯣꯏꯖꯕꯅꯤ ऑफिस चांग नाय लाक्सै अदुई पंक्चुअल ओय अई हेक लाख मतमदा ऑफिस की ओइबा फियम अदुम येंगछल्ली सराउंडिंग येंगछलम मतुंगदा अखोई सार रेस्पेक्टेड लेबा मंगोंदा आइना अपडेट तौजै सारदा ngasi नोमगी सिसी तौगदब लेरे सि तौगदब ले हाइबाना चिंगबा प्लान हंगजा मतुंगदा तौजै अमदि अखोई लेइबा टीम खुदिमक लोय मल्टीटास्किंग तौमिना मातनि तौमिनाबुदा आइना लेइबा आइ क्वालिटी कंट्रोल तौगदब पोसे तौथोलर मतुंगदा आइ परचेस ओइना पाइजाबनी परचेस सचरानी परचेस सचरा मतुंगदा टीम दा लेइबा अवार अपा अदुम आइना ngamboi tari changage मेसेंजै वरी मक्ता डिलीवरी मक्ता हाइबा ओइरो मी वाला मदै दुम चचब यावजै एडमिन मक्ता हाइबा ओइरो खोइदि मल्टीटास्किंग तौना मातनि ऑर्डर मयाम लाक मातनिना ऑर्डर सि असौ मा तोइबनिना आइ दुम एंगछलगा इनवॉइस का पोखप यावजै अमदि आइ अदिगे अखोइ अनम मतमदा ऑफिस अवार्ड हाइतारे ऑफिस अवार्ड दै हेलोरगा थबक सिज मातनि आइदि फगी जोइ खा तहुजु पामजै दुना फगी जोइ खा तौरगा मयामसु अदुम हराव पुरिंग हराव हनबा दगी अखोई टीम मरक्ता खितंग वाना मतमदा काइदा कै लेगे कमाइन तौरगे हंगदना मोइ वाटप मेखपिबा अखोई दि जस्ट चिंजा आइजे सैक्रिफाइस ने अखोई लेइबा पीपल मणिपुर दा लेइबा पीपल मयामसि अखोई अंगम मतेंग पांगे हाइदना अखोई तौजरकपनि अदुना आइना हाइजकिबा मरम मयाम अदुना आइबु बेस्ट एम्प्लॉई ताबगी मतिक चारब्राइना खंजै I mean PEBAM Sana Singh aigi leifamna kawa silumba lekaidagini ado aigi ima ipa amasung aigi matakta ichi ahum labna koi family 6 member lay ado aigi ipa di magi mamingna PEBAM Deven Singh ado aigi magi mamingna PEBAM Pramobati Devi ado ai hojik lamjingba cab service ki aigi role dadi hojik promote oina tawi motam dadi supervisor oina lay ado aigi working system da harakadi ai all rounder haitare multi task haitare ado maina ai hojik pu leidi ai je lamjingba da thabak tawba horokpaje hojik akoi lamjingba cab haiba poche hek hodokpadagi ai isamak yauna hodok charakpani account gi maram da haibada su ngasi wakta account amta akoi chena da bidanum complete haitare account gi section haitare habadi account je department ama lai matam da account ji amna maru oi account sibu kaidoba yamna section na hona dragadi haiba akoi gi account ji da fail orakta di ai gi department se sirakadoi maram aduna haiba siraktana bidamata ai account sibu section na honaraga ai akoi sir singa report anum chumna adum tawri mamang da su best employee award ki nominate tawo misa amani ai sama matamadu da aina ingonda yamna sothaba aina weak point oirse kadai da no kaina khanbagi timing du jo handaki nominate taw matamda aina sima hekal targadi compulsory aima upgrade lakani haibe wakan du jo ingonda jo honaba phawe ado atopa hiram sing da jo haitare aina sum khanjai kaino ha matamda aigi thokpa department ki any crisis or any problem thok matamda aigi mathak thongba singda yamna luraba timing natana aina dum solve to lotion gibana ayamba oibna akhoi sir sing da su awaba amta pigide aduga diverse sing da su aina atopa department made aina join tawdramina aina khangdre dotobo aigi colleague haitare aigi staff sing da aina loinariba khuloina siga aina dum mai pakadra haibagi thajaba loina adum ai adum leijai ngasi gokto aigi ming leksangthem AJIT Singh ai leifamna thamaiban ranjaba laikai aduga aigi popa ipai maming leksangthem Bumeshwar Singh aduga imagi maming leksangthem Subita Devi aduga aigi isinau ahum lei adu family member punna mangani isagi education qualification BSc honors ni ahamba sangappa matamdasu ai lamjingba
ꯐꯥꯏꯅꯥꯟꯁ ꯑꯁꯤꯗ RO ꯑꯣꯏꯅ ꯆꯪꯉꯛꯈꯤ ROꯗꯒꯤ ꯁꯉꯥꯏꯃꯥꯛꯇꯁꯨ ꯄꯨꯔꯝꯃꯤ ꯃꯥꯔꯀꯦꯇꯤꯡ ꯀꯥꯡꯕꯨꯗꯁꯨ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁ ꯑꯁꯤꯗ ꯁꯦꯅꯤꯌꯔ ꯂꯣꯟ ꯑꯍꯥꯟꯕ ꯂꯣꯟ ꯑꯣꯐꯤꯁꯥꯔ ꯄꯤꯕꯤꯔ ꯃꯇꯨꯡꯗ ꯄꯣꯁ ꯄꯤꯕꯤꯔ ꯃꯇꯨꯡꯗ ꯁꯦꯅꯤꯌꯔ ꯂꯣꯟ ꯑꯣꯐꯤꯁꯥꯔꯁꯤ ꯎꯔꯤꯄꯣꯛꯇ ꯕ꯭ꯔꯥꯟꯁꯇ ꯄꯣꯁꯇꯤꯡ ꯇꯥꯔ ꯃꯇꯨꯡꯗ ꯄꯤꯕꯤꯔꯛꯄꯅꯤ ꯁꯦꯅꯤꯌꯔ ꯂꯣꯟ ꯑꯣꯏꯅ ꯊꯥꯕꯤꯔꯛꯄꯅꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯀꯝꯄꯅꯤꯁꯤꯗ ꯏꯁꯥꯃꯛꯅ ꯐꯥꯏꯅꯥꯟꯁꯃꯛꯇ ꯂꯩꯖꯔꯛꯄꯅꯤ나 ꯂꯩꯇ ꯂꯥꯏꯔꯕ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯏꯁꯥꯃꯛꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯄꯤꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯅꯁꯨ ꯕꯦꯁ ꯏꯝꯄ꯭ꯂꯣꯌꯤ ꯅꯣꯃꯤꯅꯤ ꯆꯪꯕ ꯉꯝꯃꯤꯁꯤꯁꯨ ꯂꯩꯕꯤꯔꯤꯕ ꯁ꯭ꯇꯥꯐ ꯃꯌꯥꯝꯁꯤꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯕꯦꯁ ꯏꯝꯄ꯭ꯂꯣꯌꯤ ꯅꯣꯃꯤꯅꯤꯁꯤ ꯊꯥꯖꯤꯟꯖꯔꯒ ꯃꯁꯤ ꯅꯣꯃꯤꯅꯤꯁꯤ ꯆꯜꯂꯛꯄꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯏꯁꯥꯃꯛ ꯕꯦꯁ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯐ ꯗ ꯃꯟꯊ ꯑꯍꯨꯝꯂꯛꯁꯨ ꯇꯥꯖꯔꯛꯑꯦ ꯑꯗꯨꯒ ꯕꯦꯁ ꯑꯣꯐ ꯗ ꯏꯌꯔꯁ ꯎꯔꯤꯄꯣꯛꯀꯤ ꯂꯩꯕꯗꯁꯨ ꯇꯥꯖꯔꯛꯄꯁꯦ ꯃꯔꯤꯔꯛ ꯄꯨꯂꯞ ꯑꯣꯏꯅ ꯃꯔꯤꯔꯛ ꯇꯥꯖꯔꯛꯄꯁꯤꯅ ꯏꯁꯥꯅ ꯕꯦꯁ ꯏꯝꯄ꯭ꯂꯣꯌꯤꯁꯤ ꯇꯥꯕ ꯐꯪꯕ ꯌꯥꯏ ꯏꯁꯥ ꯇꯧꯕꯤꯕꯁꯦ ꯃꯌꯥꯝꯁꯤꯅ ꯈꯪꯕꯤ ꯊꯕꯛ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯇꯧꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯧꯕꯤꯕ ꯑꯃꯗꯤ ꯄꯦꯟꯗꯤꯡ ꯂꯩꯇꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯄꯦꯟꯗꯤꯡ ꯂꯩꯇꯅ ꯊꯕꯛ ꯇꯧꯕꯤꯕ ꯁꯥꯔ ꯑꯃꯇꯪꯅ ꯍꯥꯏꯔꯒꯁꯨ ꯁꯤ ꯇꯧ ꯍꯥꯏꯕꯗ ꯉꯥꯛꯇꯪ ꯉꯥꯏꯅꯗꯕꯤꯗ ꯑꯦꯗꯖꯁ ꯇꯧꯔꯒ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯇꯧꯔꯒ ꯁꯤ ꯇꯧꯕꯤꯕ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯑꯗꯣ ꯁꯤꯗ ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯃꯤꯒꯤ ꯄꯣꯠ ꯑꯃ ꯂꯩ ꯈꯣꯠꯂꯤ ꯁꯤꯒꯨꯝꯕꯁꯤ ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯁꯥꯅ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯐꯥꯏꯜꯁꯤꯡꯁꯦ ꯔꯤꯚ꯭ꯌꯨ ꯇꯧꯔꯒ ꯂꯣꯏ ꯊꯝꯕ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕ ꯁꯤꯗ ꯅꯠꯇꯅ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯀꯁꯇꯃꯔꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯃꯦꯟ ꯔꯣꯜ ꯂꯧꯖꯔꯒ ꯍꯦꯟꯗꯜ ꯇꯧꯕ ꯃꯌꯥꯝ ꯁꯤꯁꯤꯅꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯃꯤꯡ ꯔꯟꯖꯤꯇꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯩꯍꯥꯛ ꯅꯣꯡꯃꯩꯕꯨꯡ ꯆꯛꯄ꯭ꯔꯝ ꯂꯩꯔꯛꯇꯒꯤꯅꯤ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯃꯍꯥꯛ ꯕꯤꯖꯤꯅꯦꯁ ꯇꯧꯏ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯂꯧꯄ꯭ꯔꯥꯛꯄꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒꯤ ꯐꯥꯗꯔꯅ ꯒꯚꯔꯟꯃꯦꯟ ꯑꯦꯝꯄ꯭ꯂꯣꯌꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯗꯔꯅ ꯍꯥꯎꯁ ꯋꯥꯏꯐꯅꯤ ꯑꯩꯍꯥꯛ ꯃꯥꯁꯇꯔ ꯂꯣꯏꯖꯔꯦ MSWꯗ ꯑꯗꯨꯒ ꯑꯩꯅ ꯀꯣꯔꯁ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯗꯤꯄ꯭ꯂꯣꯃꯥ ꯀꯣꯔꯁ ꯑꯃ ꯇꯧꯖꯔꯛꯏ ꯗꯦꯜꯂꯤꯗ ꯑꯦꯚꯤꯌꯦꯁꯟ ꯍꯣꯁꯄꯤꯇꯦꯂꯤꯇꯤ ꯇ꯭ꯔꯥꯚꯦꯜ ꯑꯦꯟ ꯇꯨꯔꯤꯖꯝ ꯀꯝꯄꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯈꯥꯗ ꯂꯝꯖꯤꯡꯕ ꯗꯦꯏꯔꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯁꯤꯗ ꯁꯦꯜꯁ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯖꯔꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯊꯥꯖꯕꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯨꯒ ꯑꯩꯅ ꯇꯧꯒꯦꯅ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯊꯕꯛꯁꯤꯗ ꯑꯩꯅ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯑꯩꯒꯤ ꯋꯥꯔꯛꯁꯤꯗ ꯁꯪꯒꯣꯝꯁꯦ ꯍꯧꯗꯁꯨ ꯉꯥꯏꯔꯤꯕꯅꯤꯅ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯒꯤ ꯅꯨꯡꯇꯤꯒꯤ ꯁꯪꯒꯣꯝꯒꯤ ꯃꯤꯜꯛ ꯔꯦꯀꯣꯔꯠ ꯍꯥꯏꯇꯥꯔꯦ ꯗꯇꯥꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯂꯦꯟꯗꯔꯁꯤꯡꯗꯁꯨ ꯄꯦ ꯑꯥꯎꯠꯀꯤ ꯃꯇꯥꯡ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯣꯏꯒꯤ ꯗꯦꯂꯤ ꯔꯤꯄꯣꯔꯠꯁꯤꯡꯁꯤꯁꯨ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔ ꯊꯝꯗ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯔꯦꯀꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯄꯦ ꯑꯥꯎꯠꯁꯦ ꯇꯧꯗꯣꯏꯅꯤꯅ ꯑꯗꯨꯒꯤ ꯔꯦꯀꯣꯔꯠꯁꯤꯁꯨ ꯄꯔ ꯗꯦꯂꯤ ꯕꯦꯁꯤꯁꯇ ꯑꯗꯨꯝ ꯐꯥꯔꯝꯒ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯔꯦꯀꯣꯔꯠꯁꯦ ꯑꯗꯨꯝ ꯇꯧꯁꯟꯖꯩ ꯗꯦꯂꯤ ꯕꯦꯁꯤꯁ ꯑꯣꯏꯅ ꯑꯩꯅ ꯉꯁꯤꯒꯤ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯈꯤ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯂꯥꯛꯀꯗꯕ ꯊꯕꯛ ꯑꯃꯗ ꯑꯩ ꯄꯦꯟꯗꯤꯡ ꯂꯩꯇ ꯇꯥꯔꯗꯤ ꯑꯩ ꯐ꯭ꯂꯣꯂꯤ ꯐꯖꯅ ꯍꯥꯏꯕꯗꯤ ꯀꯩꯝꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯉꯝꯅꯤꯅ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯦꯟꯂꯤ ꯐꯣꯀꯁꯁꯦ ꯑꯩ ꯗꯦꯂꯤ ꯇꯥꯛꯁꯤꯗ ꯌꯥꯔꯤꯈꯩ ꯗꯦꯂꯤ ꯅꯣꯡꯃꯒꯤꯁꯦ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯉꯁꯤ ꯇꯧꯒꯦ ꯈꯟꯖꯕ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯒ ꯆꯠꯄ ꯉꯁꯤꯁꯤꯗ ꯊꯕꯛ ꯇꯧꯅꯤꯅ ꯂꯥꯛꯏꯕ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯑꯃꯃꯝ ꯇꯧꯒꯦꯅ ꯂꯥꯛꯏꯕ ꯉꯥꯛꯇꯅꯦꯕ ꯑꯩꯒꯤ ꯃꯅꯨꯡꯗ ꯏꯁꯥꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯅ ꯂꯥꯛꯄ ꯉꯥꯛꯇꯅꯦ ꯑꯩ ꯁꯤ ꯇꯧꯕ ꯉꯝꯃꯅꯤ ꯁꯤ ꯇꯧꯕ ꯉꯝꯃꯅꯤ ꯂꯥꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃꯛꯄꯨ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃꯨꯛ ꯁꯥꯔ ꯍꯣꯏꯅ ꯕꯦꯁ ꯑꯦꯝꯄ꯭ꯂꯣꯌꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯨꯗꯒꯤ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯇꯧꯕ ꯁꯨꯃꯥꯏꯅ ꯈꯟꯕꯤꯕꯁꯦ ꯁꯤ ꯈꯜꯂꯛꯄꯁꯤꯗ ꯃꯣꯏꯅ ꯃꯦꯟꯂꯤ ꯐꯣꯀꯁ ꯇꯧꯔꯤꯁꯦ ꯁꯤꯟꯁꯤꯌरिꯇꯤ ꯄꯪꯆꯨꯋꯦꯂꯤꯇꯤ ꯍꯥꯔꯗ ꯋꯥꯔꯛ ꯑꯦꯟ ꯐꯨꯜ ꯗꯦꯗꯤꯀꯦꯁꯟ ꯇꯨꯋꯥꯔꯗꯁ ꯍꯥꯏꯗꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯤꯡ ꯁꯣꯐꯤꯌꯥ ꯂꯩꯐꯝꯅ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯂꯩꯀꯥꯏꯗꯒꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯂꯝꯖꯤꯡꯕ ꯐꯥꯏꯅꯥꯟꯁ ꯍꯦꯗ ꯑꯣꯐꯤꯁꯇ ꯀꯦꯁꯤꯌꯔ ꯑꯣꯏꯅ ꯐꯝ ꯄꯨꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯐꯥꯏꯅꯦꯟꯖꯝ ꯗꯕꯂꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯤꯡꯅ ꯐꯥꯏꯅꯦꯟꯖꯝ ꯑꯣꯡꯕꯤ ꯁꯨꯟꯗꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯅꯦ ꯏꯊꯛꯇ ꯗꯗꯥ ꯑꯃ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯅ ꯌꯥꯏꯃꯅꯦ ꯏꯈꯥꯗ ꯏꯅꯥꯎꯄꯥ ꯑꯃꯒ ꯂꯩꯖꯔꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯑꯩ PGDCA ꯐꯥꯎꯕ ꯂꯣꯏꯁꯜꯂꯦ
ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯖꯣꯏꯟ ꯇꯧꯔꯦ ꯔꯤꯁꯦꯞꯁꯟ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯋꯦ ꯑꯩ ꯑꯍꯥꯟꯕ ꯖꯣꯏꯟ ꯇꯧꯕꯗ ꯔꯤꯁꯦꯞꯁꯟꯗꯒꯤ ꯂꯣꯟ ꯑꯣꯐꯤꯁꯔ ꯑꯗꯒꯤ ꯂꯣꯟ ꯑꯣꯐꯤꯁꯔꯗꯒꯤ ꯀꯦꯁꯤꯌꯔ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯝ ꯄꯨꯔꯦ ꯑꯗꯣ ꯐꯝ ꯄꯨꯕ ꯑꯁꯤꯗꯁꯨ ꯍꯥꯏꯗꯤ ꯃꯊꯪ ꯔꯤꯁꯦꯞꯁꯟꯗꯒꯤ ꯀꯦꯁꯤꯌꯔ ꯌꯧꯔꯛꯄ ꯍꯥꯏꯁꯦ ꯋꯥꯈꯜꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯥꯎꯊꯣꯛꯄ ꯄꯣꯛꯆꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯣꯡꯕ ꯁꯥꯔꯣꯏꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯆꯥꯟꯕꯤꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯀꯦꯁꯤꯌꯔ ꯑꯃ ꯑꯣꯏꯅ ꯏꯁꯥꯒꯤ ꯏꯊꯧꯁꯦ ꯀꯩꯝꯇ ꯅꯥꯟꯊꯣꯛꯄ ꯇꯧꯗꯅ ꯆꯤꯊꯕ ꯇꯧꯗꯅ ꯑꯩꯁꯨ ꯍꯣꯠꯅꯖꯔꯤꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯃꯌꯥꯝꯗꯒꯤ ꯍꯥꯏꯕꯗꯤ ꯑꯣꯐꯤꯁꯁꯦ ꯐꯅ ꯅꯥꯔꯕ ꯑꯣꯏꯔꯒꯁꯨ ꯑꯩꯁꯦ ꯑꯣꯐꯤꯁꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯑꯣꯐꯤꯁꯀꯤ ꯑꯦꯇꯦꯟꯗꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯦꯕꯁꯦꯟꯁꯦ ꯑꯩꯗꯤ ꯑꯌꯥꯝꯕꯅ ꯑꯣꯏꯗ꯭ꯔꯦ 100ꯗ 98 ꯀꯨꯝꯕꯗꯤ ꯑꯗꯨꯝ ꯑꯣꯏꯗ꯭ꯔꯦ ꯊꯕꯛ ꯑꯍꯦꯟꯕꯁꯦ ꯑꯩꯅ ꯑꯣꯐꯤꯁ ꯑꯋꯥꯔꯒꯤ ꯃꯇꯝ ꯂꯣꯏꯔ ꯐꯥꯎꯕꯗ ꯑꯗꯨꯝ ꯌꯨꯝꯗ ꯄꯨꯊꯔꯒ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯁꯨꯝꯕꯁꯨ ꯇꯧꯋꯦ ꯑꯗꯒꯤ इंटरेस्ट लौब लाप खोपदसु मीसे चिन्बनिना आइदि ngaktaबो पोथाबा संगदमखै इंटरेस्ट से अदुम पुरा नन स्टॉप तने पीरिसे अदगी पुंग लोइरमदाइ ngakसिदा खतने हांगबा थबक से याम मतमददि चिल्ले आइबदि लंच मयामना लंच लौब थोपदो बाउबा आइदि लंच की टाइमिंग से लेत्रे अदुगा आइदि ओंली संगबा कांदा खक्तंग हाइबदि संग्रगदि अदुम चाद्रे अदुगा संगगदि अदुम लंच टाइमिंग सु चाबा यावे अनमनदि चादबसु कोंगाय मने दुना थबक से सुमाइनदि तौजै अदो सारोइना अदुम मयाम से उबिदुना आइबु खनबिबा ओइरमबसु याय हैना खल्ले